ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ, ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯀꯟꯅ ꯐꯥꯏꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯊꯦꯗꯤꯌꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯎꯠꯂꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯖꯪꯒꯜ ꯚꯤꯂꯦꯖ ꯀꯧꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯁꯥ ꯃꯎ ꯐꯕ, ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯄꯪꯐꯨꯗ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯗꯤꯌꯁꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯇꯦꯟ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯧ ꯇꯧꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕꯅ ꯊꯦꯗꯤꯌꯁꯅ ꯁꯥꯕ ꯊꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ luhongduna ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯖꯪꯒꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯥꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯦꯗꯤꯌꯁꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯒ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯒꯤ ꯃꯇꯨꯡꯗ ꯒꯕꯔꯅꯔ ꯑꯃ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯨꯡꯐꯨ ꯋꯥꯔꯤꯌꯔꯒꯤ ꯂꯤꯗꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯒꯕꯔꯅꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯖꯒꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯅꯪꯅ ꯁꯦꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯅ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯀꯨꯡꯐꯨꯒꯤ ꯋꯥꯔꯤꯌꯔ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯤꯗꯔꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯛꯑꯦ ꯑꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯨꯟꯁꯤ ꯑꯃꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯔꯒꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯇꯥꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯤꯗꯔ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯆꯤꯟ ꯊꯤꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯔꯛꯇꯒꯤ ꯑꯇꯣꯞꯄ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯟ ꯀꯨꯡꯐꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯉꯥꯏꯕ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯅꯔꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯂꯥꯏꯟ ꯀꯨꯡꯐꯨ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯤꯡꯉꯥꯏ ꯃꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯦꯜꯂꯛꯇꯨꯅ ꯅꯪꯒꯤ ꯅꯄꯥ ꯑꯗꯨ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯗꯔ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯖꯪꯒꯜ ꯚꯤꯂꯦꯖꯇ ꯆꯠꯅꯅꯕ ꯔꯦꯗꯤ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯁꯥꯏ ꯅꯨꯄꯤ ꯊꯦꯗꯤꯌꯁꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯖꯦꯛ ꯅꯥꯏꯐ ꯀꯧꯏ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯔꯨꯝ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯁꯍꯔ ꯑꯁꯤ ꯂꯣꯏꯅ ꯎꯕ ꯄꯥꯝꯃꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯨꯄꯤ 3 ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯣꯔꯆꯔꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯝꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛ ꯅꯥꯏꯐꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯤꯠꯀꯨꯞ ꯑꯃꯗ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯡꯗꯨꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯦꯛ ꯅꯥꯏꯠ ꯀꯧꯔꯤꯕ ꯑꯁꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯟ ꯀꯨꯡꯐꯨ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯖꯪꯒꯜ ꯚꯤꯂꯦꯖꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯆꯥꯛ ꯆꯥꯅꯅꯕ ꯂꯩꯔꯝꯃꯤ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯈꯔꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯐꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯄꯨꯟꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯗꯔ ꯑꯁꯤꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯂꯤꯟ ꯀꯨꯡꯐꯨ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯒꯤ ꯈꯣꯡꯎꯞꯀꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯂꯤꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯖꯪꯒꯜ ꯚꯤꯂꯦꯖꯇ ꯒꯣꯚꯔꯅꯔꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ꯫ ꯑꯗꯨꯗ ꯑꯩꯅ ꯇꯥꯕꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯅꯨꯄꯥ ꯑꯃ ꯃꯤꯁꯛ ꯑꯃꯈꯛ ꯈꯟꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯅ ꯊꯤꯒꯠꯇꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯃꯒ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯨ ꯂꯥꯏꯟ ꯀꯨꯡꯐꯨ ꯀꯥꯡꯕꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫
ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯏꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯅꯧꯕ ꯑꯁꯤꯅ ꯋꯥꯔ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯁꯥꯟꯇꯤꯗ ꯂꯩꯕ ꯄꯥꯝꯂꯝꯕꯅꯤ"꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯣꯠꯀꯨꯝꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯒ ꯃꯥꯅ ꯂꯤꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔ ꯑꯅꯧꯕ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯗꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯥꯠꯅꯕ ꯁꯤꯜꯂꯝꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯤꯟ ꯀꯨꯡꯐꯨꯒꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯅꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯦꯗꯤꯌꯁꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯃꯔꯝꯗꯤ ꯖꯪꯒꯜ ꯚꯤꯂꯦꯖ ꯑꯁꯤ ꯃꯤ ꯑꯁꯤꯕ ꯐꯨꯝꯐꯝ ꯑꯣꯜꯈ꯭ꯔꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯗ ꯑꯃꯒ ꯑꯃꯒ ꯂꯣꯏꯅ ꯍꯥꯠꯇꯣꯛꯅꯗꯨꯅ ꯑꯃꯠꯇ ꯅꯨꯡꯁꯤꯅꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯗꯔ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯗ ꯄꯤꯔꯨꯆꯣ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯆꯠꯅꯅꯤꯡꯉꯥꯏ, ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯁꯥ ꯌꯥꯝꯅ ꯐꯕ ꯌꯣꯠꯀꯨꯝꯅ ꯇꯧꯕ ꯅꯨꯄꯥ, ꯉꯁꯥꯏ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯨꯔꯤꯗ ꯃꯥꯅ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯤꯟ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯦꯇꯦꯛ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯉꯝꯗꯦ꯫ ꯑꯗꯨ ꯃꯥꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯦꯛ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯦꯗꯤꯌꯁꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯒꯚꯔꯅꯔꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯗ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯏꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯤꯗꯔꯒꯤ ꯑꯗꯨꯒꯨꯝꯅ ꯃꯇꯧꯅ ꯇꯦꯟꯖꯩ ꯑꯗꯨ ꯍꯨ ꯇꯩꯔꯒ ꯃꯉꯣꯟꯁꯨ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯒꯣꯚꯔꯅꯔꯅ ꯃꯥꯒꯤ ꯁꯅꯥ ꯄꯨꯔꯛꯄ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ, "ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯋꯥꯠꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯖꯪꯒꯜ ꯚꯤꯂꯦꯖ ꯑꯁꯤ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯊꯦꯗꯤꯌꯁꯀꯤ ꯃꯅꯥꯛꯇ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯣꯛꯄꯗꯨ ꯂꯩꯔꯝꯃꯤ꯫ ꯊꯦꯗꯤꯌꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ, ꯑꯩꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯥꯕꯅꯤ"꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯦ, ꯅꯪꯅ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯝꯃꯨ ꯌꯣꯠꯀꯤ"꯫ ꯑꯗꯨꯗ ꯊꯦꯗꯤꯌꯁꯅꯁꯨ ꯌꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯝꯒꯅꯤ" ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯅ ꯑꯃ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯊꯦꯗꯤꯌꯁꯄꯨ ꯉꯁꯥꯏꯒꯤ ꯌꯣꯠꯀꯨꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯦꯗꯤꯌꯁꯄꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯖꯦꯛ ꯅꯥꯏꯞꯅꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯊꯦꯗꯤꯌꯁꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯊꯦꯗꯤꯌꯁꯅ ꯁꯦꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯦꯗꯤꯌꯁꯄꯨ ꯃꯈꯨꯠ ꯀꯛꯊꯠꯇꯨꯅ ꯂꯪꯊꯣꯛꯂꯝꯃꯕ ꯃꯇꯨꯡꯗ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯍꯥꯛꯅ ꯊꯦꯗꯤꯌꯁꯄꯨ ꯂꯧꯈꯠꯄꯤꯗꯨꯅ ꯖꯦꯛ ꯅꯥꯏꯞꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯗꯤꯌꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯖꯦꯛ ꯅꯥꯏꯞꯅ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝꯕ ꯍꯩꯕ ꯑꯁꯤ ꯅꯪ ꯅꯊꯟꯗꯅꯤ" ꯍꯥꯏ꯫ ꯑꯗꯨꯗ ꯊꯦꯗꯤꯌꯁꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯑꯩ ꯏꯇꯣꯝꯇꯅꯤ" ꯍꯥꯏꯅ꯫ ꯉꯁꯥꯏ ꯅꯥꯏꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯦꯛ ꯅꯥꯏꯞꯀꯤ ꯃꯃꯥꯡꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯦꯗꯤꯌꯁꯅ ꯖꯦꯛ ꯅꯥꯏꯞꯇ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ, "ꯑꯩ ꯕ꯭ꯂꯦꯛꯅꯤ, ꯍꯥꯏꯕꯗꯤ ꯑꯃꯨꯕ ꯖꯥꯇꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕ ꯖꯥꯇꯤꯁꯤꯡ ꯑꯁꯤ ꯑꯉꯧꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯐ꯭ꯔꯤꯗꯝ ꯑꯣꯏꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯧꯕ ꯖꯥꯇꯤ ꯈꯔꯅꯗꯤ ꯃꯗꯨꯕꯨ ꯄꯥꯝꯂꯝꯗꯦ"꯫ ꯊꯦꯗꯤꯌꯁ ꯃꯅꯤꯡꯇꯝꯕ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯃꯈꯣꯏꯒ ꯈꯠꯅꯔꯝꯃꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯁꯤꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯅꯥꯏ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯕꯨ ꯍꯥꯠꯂꯒꯗꯤ ꯃꯗꯨꯒꯤ ꯄꯅꯤꯁꯃꯦꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯣꯏ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯆꯦꯜꯂꯛꯄꯗꯒꯤ ꯃꯟꯗꯤꯔꯗ ꯂꯩꯕ ꯃꯣꯡ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯑꯩꯅ
ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯇꯥꯏꯞꯇ ꯑꯃ ꯁꯦꯝꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯎꯞꯁꯤꯟꯕ ꯌꯥꯕ ꯈꯨꯠ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯖꯦꯛ ꯅꯥꯏꯐꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯖꯦꯛ ꯅꯥꯏꯐ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛ ꯑꯁꯤ ꯉꯁꯥꯏ ꯒꯕꯔꯅꯔꯅ ꯍꯥꯏꯕ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯅꯥꯏꯟ ꯀꯨꯡꯐꯨꯒꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯂꯤꯗꯔ ꯍꯥꯠꯈꯤꯕ ꯅꯨꯄꯥ, ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯁꯥꯏ ꯊꯦꯗꯤꯌꯁꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒꯤꯅ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯑꯁꯤ ꯅꯈꯣꯏꯅ ꯂꯧꯔꯦ ꯍꯥꯏꯕꯁꯦ ꯒꯕꯔꯅꯔꯅꯁꯨ ꯈꯪꯉꯦ, ꯑꯗꯨꯅ ꯒꯕꯔꯅꯔꯒꯤ ꯀꯥꯡꯕꯨ ꯁꯣꯏꯗꯅ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯅꯤ, ꯑꯗꯨꯅ ꯁꯅꯥ ꯑꯁꯤꯕꯨ ꯂꯣꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯐꯝ ꯑꯃ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯣꯠꯄ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯖꯦꯛ ꯅꯥꯏꯐ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯉꯁꯥꯏ ꯅꯨꯄꯤ ꯂꯤꯗꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯂꯒ ꯁꯅꯥ ꯑꯗꯨ ꯂꯧꯅꯅꯕ ꯃꯍꯥꯛꯅ ꯁꯣꯝꯗ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯃꯃꯝꯇꯪ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯌꯣꯠꯀꯨꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗ ꯊꯦꯗꯤꯌꯁꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯖꯦꯛ ꯅꯥꯏꯐ, ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯉꯁꯥꯏ ꯁꯅꯥ ꯊꯝꯕ ꯃꯐꯝ ꯈꯪꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯉꯁꯥꯏ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯀꯟꯅ ꯐꯨꯅꯔꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯁꯥꯏ ꯅꯨꯄꯤ ꯂꯤꯗꯔ ꯑꯗꯨꯒ ꯅꯥꯏꯟ ꯀꯨꯡꯐꯨꯒꯤ ꯂꯤꯗꯔ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯁꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯐꯥꯏꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯌꯣꯠꯀꯤ ꯄ꯭ꯂꯦꯠ ꯔꯥꯎꯟ ꯑꯃ ꯂꯪꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯁꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯊꯦꯗꯤꯌꯁꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯣꯠꯀꯨꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯃꯇꯝ ꯑꯗꯨꯗ ꯊꯦꯗꯤꯌꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯍꯦꯟꯖꯤꯟꯅꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯊꯦꯗꯤꯌꯁꯅ ꯃꯥꯒꯤ ꯑꯁꯥꯕ ꯃꯈꯨꯠ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯤꯟꯖꯤꯟꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯦꯗꯤꯌꯁꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯅꯁꯨ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯗꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨ ꯁꯤꯡꯕ ꯉꯝꯂꯝꯃꯤ꯫ ꯑꯅꯧꯕ ꯂꯤꯗꯔ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯇꯨꯅ ꯁꯅꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯒꯕꯔꯅꯔꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯊꯦꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯅꯅꯕ ꯕꯣꯝ ꯀꯥꯞꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯉꯥꯏꯈꯣ, ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯔꯦ, ꯒꯕꯔꯅꯔꯒꯤ ꯁꯅꯥ ꯑꯗꯨꯁꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯦꯗꯤꯌꯁꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯇꯥꯏꯞꯇ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯎꯆꯦꯛꯀꯨꯝꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯆꯦꯛꯀꯤ ꯃꯀꯣꯟꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈꯤꯕ ꯑꯁꯤ ꯄꯨꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯃꯥ ꯊꯦꯗꯤꯌꯁꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯗꯤꯌꯁꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯅ ꯊꯦꯗꯤꯌꯁꯇꯨ ꯁꯥꯟꯇꯤ ꯈꯔ ꯄꯥꯝꯕꯗꯒꯤ ꯃꯥꯒꯤ ꯃꯣꯡꯒꯤ ꯃꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏ ꯅꯥꯏꯟ ꯀꯨꯡꯐꯨꯒꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯑꯁꯤ ꯊꯦꯗꯤꯌꯁꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯦꯗꯤꯌꯁꯇ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯦꯗꯤꯌꯁꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯨꯗꯠꯇꯨꯅ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯃꯥ ꯏꯁꯤꯡ ꯏꯆꯦꯜ ꯑꯃꯗ ꯆꯦꯟꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯔꯗ ꯄꯥꯏꯒꯤ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯟꯗꯤꯔ ꯑꯃꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯣꯜꯗꯟ ꯂꯣꯇꯁꯀꯤ ꯃꯌꯨꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯒꯣꯜꯗꯟ ꯂꯣꯇꯁ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛ ꯊꯛꯂꯒꯗꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯁꯤꯕ ꯅꯥꯏꯗꯕ, ꯏꯃꯣꯔꯇꯦꯜ ꯑꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯣꯔꯗ ꯄꯥꯏ ꯑꯁꯤꯅ ꯃꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯁꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯊꯋꯥꯏ, ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯠꯂꯒ ꯃꯥꯅ ꯃꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯥꯅ
ꯂꯧꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯉꯥꯡ ꯑꯃ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯑꯉꯥꯡ ꯑꯁꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯂꯣꯔꯗ ꯄꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯟꯗꯤꯔꯗꯨꯒꯤ ꯃꯥꯁꯇꯔ ꯑꯗꯨꯗ ꯃꯇꯦꯡ ꯅꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯅꯤ? ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯁꯇꯔ ꯑꯗꯨꯅꯁꯨ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯃꯁꯥ ꯁꯣꯜꯂꯒꯅ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯕ ꯃꯤꯁꯤꯅ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ? ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯥꯁꯇꯔ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯇꯧꯗꯕꯤꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯄꯪ ꯇꯥꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯥꯕ ꯉꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯥꯏꯌꯨ ꯍꯥꯏꯅ ꯃꯥꯅ ꯃꯌꯥꯝꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯥꯏꯇꯔ ꯀ꯭ꯂꯕ ꯑꯃ ꯑꯃꯨꯛ ꯎꯔꯛꯑꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯥꯁꯇꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯇꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯁꯥꯁꯤꯡꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯤꯗꯔꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯁꯇꯔ ꯑꯗꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯇꯔ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯇꯝ ꯀꯔꯝ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ? ꯉꯁꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ ꯃꯥꯁꯇꯔ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯒꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ ꯈꯜꯂꯨ, ꯃꯤꯒꯤ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯅꯥꯝꯇꯒꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯥ ꯍꯥꯏ꯫ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯀꯩꯝꯇ ꯆꯤꯟꯇꯥ ꯇꯧꯒꯅꯨ, ꯈꯔ ꯂꯩꯔꯒ ꯂꯣꯏꯅ ꯐꯔꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯥꯕ ꯉꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯤꯗꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯥꯁꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯇꯔꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯂꯥꯞꯅ ꯉꯁꯥꯏ ꯊꯦꯗꯤꯌꯁ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯎꯊꯣꯔꯛꯄꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯦꯗꯤꯌꯁꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯤꯗꯔ ꯑꯗꯨꯅꯗꯤ ꯃꯗꯨ ꯃꯌꯨꯝꯗ ꯊꯝꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯗꯔ ꯑꯗꯨꯅ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯦꯗꯤꯌꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯂꯤꯗꯔ ꯑꯗꯨꯅ ꯊꯦꯗꯤꯌꯁꯇ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯈꯪꯉꯦ ꯅꯪ ꯉꯁꯤ ꯑꯥꯏꯔꯟ ꯐꯤꯁ ꯀꯧꯏ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝꯐꯝ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯂꯤꯗꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯥꯁꯇꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯂꯤꯗꯔ ꯑꯗꯨ ꯃꯊꯋꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯦꯗꯤꯌꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯦꯗꯤꯌꯁꯅ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯊꯦꯗꯤꯌꯁꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯍꯟꯇꯛꯇꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯗꯨꯅ ꯏ ꯅꯥꯏ ꯂꯣꯏꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯑꯒ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯗꯔ ꯑꯃꯗꯤ ꯃꯥꯁꯇꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯐꯥꯏꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯂꯤꯗꯔꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯂꯤꯗꯔꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯜꯂꯒ ꯃꯥꯁꯇꯔꯗꯨ ꯍꯥꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯗꯔꯗꯨꯅ ꯌꯥꯗꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯂꯤꯗꯔꯗ ꯃꯥꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯔ ꯐꯨꯔꯛꯂꯝꯃꯤ꯫ ꯃꯥꯁꯇꯔꯅ ꯂꯤꯗꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗ ꯃꯥꯕꯨ ꯍꯦꯟꯅ ꯀꯤꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯤ ꯄꯨꯝꯕꯁꯤ ꯈꯪꯅ ꯈꯪꯅ ꯂꯤꯗꯔꯅ ꯃꯥꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯊꯦꯗꯤꯌꯁꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯊꯦꯗꯤꯌꯁ ꯑꯁꯤ ꯂꯤꯗꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯇꯔꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯊꯦꯗꯤꯌꯁꯅ ꯖꯦꯜꯗ ꯂꯤꯗꯔꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯟꯗꯤꯔꯔꯣꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯗ ꯒꯣꯜꯗꯟ ꯂꯣꯇꯁ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯥꯟꯇꯤ ꯐꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯂꯤꯗꯔ ꯑꯗꯨꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯥꯁꯇꯔ ꯑꯗꯨ ꯒꯣꯜꯗꯟ ꯂꯣꯇꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ꯫ ꯃꯥꯅ ꯃꯥꯏꯟꯗ ꯊꯕꯛ ꯁꯨꯍꯜꯂꯤꯕꯗꯨꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯌꯥꯝꯗ ꯎꯠꯅꯕ ꯈꯛꯇꯅꯤ꯫
ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯄꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯁꯇꯔꯗꯁꯨ ꯐꯨꯅꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯡ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯨꯅꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗ ꯊꯦꯗꯦꯁꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯎꯞꯄ ꯈꯣꯡ ꯑꯃ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠ ꯁꯨꯝꯅ ꯁꯦꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯣꯡ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯗ ꯃꯟꯗꯤꯔꯒꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯒꯣꯜꯗꯟ ꯂꯣꯇꯁ ꯑꯁꯤꯕꯨ ꯂꯧꯕ ꯂꯣꯔꯗ ꯄꯥꯏ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯣꯔꯗ ꯄꯥꯏꯒꯤ ꯊꯋꯥꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯆꯤꯟ ꯊꯤꯖꯤꯟꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯒꯣꯜꯗꯟ ꯂꯣꯇꯁ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒ ꯃꯥꯁꯇꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯂꯣꯔꯗ ꯄꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯠꯂꯤꯕꯗꯨ ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯥꯅ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯉꯛ ꯁꯝ ꯑꯗꯨꯁꯨ ꯀꯛꯊꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯂꯤꯗꯔ ꯑꯃꯗꯤ ꯊꯦꯗꯦꯁ ꯑꯅꯤꯃꯛꯅ ꯂꯣꯔꯗ ꯄꯥꯏꯕꯨ ꯏꯁꯤꯡꯗ ꯄꯨꯗꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯒꯣꯜꯗꯟ ꯂꯣꯇꯁꯀꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯤꯡꯍꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯒꯣꯜꯗꯟ ꯂꯣꯇꯁꯀꯤ ꯏꯁꯤꯡ ꯑꯗꯨ ꯆꯤꯡꯗꯒꯤ ꯇꯥꯔꯛꯑꯒ ꯃꯈꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯃꯥꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯊꯦꯗꯦꯁꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯗ ꯃꯍꯥꯛꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯜꯝ ꯑꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯅꯝꯕꯤꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ